ꯑꯍꯥꯟꯕꯃꯛꯇꯗ ꯑꯩꯍꯥꯛꯅ ꯂꯝꯗꯝ ꯑꯁꯤꯗ ꯂꯩꯕꯤꯔꯤꯕ ꯂꯣꯜ ꯃꯌꯦꯛꯄꯨ ꯅꯨꯡꯁꯤꯖꯕ ꯑꯍꯜ ꯂꯃꯟ ꯃꯔꯨꯞ ꯃꯄꯥꯡ ꯁꯥꯇ꯭ꯔ ꯁꯥꯇ꯭ꯔꯤ ꯏꯃꯥ ꯏꯕꯦꯜ ꯈ꯭ꯋꯥꯏ ꯈꯨꯗꯤꯡꯃꯛꯄꯨ ꯑꯩꯍꯥꯛꯅ ꯏꯀꯥꯏ ꯈꯨꯝꯅꯕ ꯎꯠꯆꯔꯤ ꯑꯩꯍꯥꯛꯀꯤ ꯏꯃꯤꯡ ꯉꯥꯡꯈꯝ ꯄ꯭ꯔꯦꯃꯦꯁꯣꯔ ꯆꯦꯅꯦꯜ ꯑꯁꯤꯒꯤ ꯃꯃꯤꯡꯅ ꯃꯅꯤꯄꯨꯔ ꯂꯦꯡꯒ꯭ꯋꯦꯖꯦꯁ ꯑꯃꯁꯨꯡ ꯐ꯭ꯌꯨꯆꯔꯅꯤ ꯉꯁꯤ ꯅꯩꯅꯒꯗꯕ ꯑꯁꯤꯅ ꯂꯦꯁꯟ ꯅꯝꯕꯔ 10 to ꯃꯄꯨꯡ ꯃꯌꯦꯛ ꯌꯥꯡꯗꯒꯤꯅ ꯚꯝ ꯐꯥꯎꯕꯗ ꯆꯩꯅꯞ ꯁꯤꯖꯤꯟꯅꯕꯒꯤ ꯃꯇꯥꯡꯅꯤ ꯑꯗꯨꯗꯤ ꯑꯩ ꯏꯪꯂꯤꯁꯇꯁꯨ ꯏꯗꯨꯅ ꯂꯩꯔꯦ ꯃꯊꯪ ꯃꯊꯪ ꯑꯩ ꯄꯥꯊꯖꯔꯛꯀꯦ ꯁꯤꯗ ꯌꯦꯡꯕꯤꯌꯨ sida latam 10 to ahanba saruk lesson number 10 to part 1 chainap sizinaba ahanba sina mapung maye yangdagina bham bawbagina mayayda leiribajina chainap ni masina english ta ibani e ay manaba sina chainap ni mathangda sida leiribina mapung maye yangdagina bham bawda chainap sinabagi matang aduni aduna huji mathangda pabagi mo aduna khwai ye thangma nakanda leire adudi university da ye thangma nakanda leire bajina mapung mai yangdagina bham bawba sinabda chaina hapa matamda karamna pagadage habagi matang adudi ai huji mathang pathajarage yang chaina yai huk chaina hai un chaina ai amasung i chainap aidudi mitai londa manipuri londa thoidokna wahai leitabina masima hapsadre mathangda pham chainap hai atya chainap ai gok chainap gai jham chainap jai rai chainap rai ba chainap bai jil chainap jai dil chainap dai घौ अमसुंग घौ दा chainap tapadi mitai londa manipuri londa wahai thoyongna leitabane masima hapsandre last ki iroi loibagi da bham chainap bai ye thangda leiriba pabagi mawng ase ai mathang tamna pathajarak english ta iduna su leire yang chainap yei huk chainap hai pham chainap phai atya chainap ai gok chainap gai jam chainap jai rai chainap rai ba chainap bai jil chainap jai dil chainap dai bham chainap bai hauji mathang yangdagina bam bawba chainap tapagi pabagi mawng amasung iribajo karma mawng ibagi habdu mathang nainajare mathangdadi example ase ai mathang ucharake kitang yengbiyu mathang adudi amo lesson number 10 to gi part 2 da yangdagina bam bawda chainap tapale adusina english ta karamna pagadagi habaduni sina example aduni mitai mekta ibani adu sigisina english ta iba kontho aduni pronunciation ni adu masina english ta iriba magi meanings artha aduni wantho aduni adudi ai hoji mathang pathajarak lage english ta iduna su leire yang chainap yei khatpa to hit upward huk chainap haiba to fall aidi karma pot ama mahi ma haidabda unga igadi masi thoidongna hapchadre mitei londa chainap tapaji leitaba marama mathangda pham chainap phaigan thai atya chainap aikhoi wi gok chainap gai langai ana aroiba saruside da yauriba sini langai treasury zil jam chainap simasidi mitai londa thoina leitabani na wahai leitabani hapsadre rai chainap rei ireima name of goddess ba chainap bai phaubai state of pedi sina aroiba sarukta leire baije jil chainap jai khoijai fishing rod dil chainap dai khudai towel
gahom sung dhaudi mitai londa masigi thidok pahai leitramina hapchadre matangda iroi loibada bham chaina bhai Bhairavi and Bhairavi goddess of Durga ada mathakta sida sinariba aida dyasama mathakta phaina matape yang da atia da su phaina matape mase rising toni makhada iribasini aduga Bhairavi haibada inapta lum ama happy base masina rising tone level tone do matha utsavani hoji yang da gina bam bawbida chainap tapagi pabagi ma sung khudam mado mathang ijare mathang asida loijare ayaki imi ngangkham premasor aduga channel sigi maming na Manipur language features ana channel asu ningsibi amasung subscribe tawbiu hoji matang asida loijare